Social media da thagalakpa tongan ba ipau amasung ngasi nungthil phongba pauche singdagi maroiba pausing lokacharaga miyamda update thamjari ahanbada generation chingsubamna asumna update thamlakli Sina laimayum nahak aigi post asi urabadi yamna thuna nasana day 30 fawbagi manungda changjarakadabani kaigumba hek changaktaba tarbadi aikhoina oina koithi thiraga phangabadi kanbiba yaba na punsidu arembada lemna mangani Hariba sida manam kanduna lotuna party da sangaktraba adum loire aigi post asi aigi social media marup singasina yauna ba share tawbiramu party da singna bagi moong daga tawraba Sina nang tugani ko chanalepa kangleipak na yai fare Amaromdana kangleipaki arangba thawan misakna asumna update thamlakli Jenison chingsubam hariba misak asi masagi anaba amana maram oiduna luptagi pothaduna laikhraba misak amani mahakna lupka mari leinaba manba moongda social media da hariba tawriba singasi lupka hiram amatada mari leinade mahaki mathakta lupna akanba miteng changlagani Mathangda paunil khol pauche dagi lokhacharaga Nupi amagi asiba hakchang ama leiramle Chursampur district ki manung channa ibiro ta leiba Presbyterian Church amagi manakta leiba sewage com amada Nupi amagi pathapum tharaba hakchang taduna leiramle hairi Presna phangba pau amagi matung ina hakchang adu ka hena pathapum tharambana maram oiraga haujuk fawbagi oina masak maming khangba ngamdri mahak matau karamna leikhidabano amadi mafam aduda karamna leiramlibano haiba adusu haujuk fawbagi oina khangba ngamdri Thaudok asiga mari leinana Women Police Station Chursampurna case ama lokhatpaga loinana hakchang adu Chursampur District Hospital mokta thakhre hairi Losilakpada phijang advertisement toriba singda mityeng changlagani wama pakhalon manaba apunba wama kangleipakna lamdam sida natana mapanda soina takraba Manipuri singda ngasi fawba awa anatarba amadi hingbagi lambi waraba miyoi kayada sana thaknaba amadi sel yauna mateng pangduna lakli masigi manungda wama na tangai fadana lamdam sigi awa anatarba kayagidama khongthang kaya lokhatlakli Masigi wamagi poktak loising amadi ahal laman kayaga munna khanaraba matungda tangai fadana khongthang asi lokhatchabani madudi lamdam sida pangthokpa tharom singi manungda luhongba haijingpot lana tharom singda mapalamgi chatnabi yauna matau tamduna arembada ka hena paisa changhanduna lairaba kayada chawna jaithing piri haiduna lamdam sigi miyamna ngangnarakpadagi tangai fadana khongthang asi lokhatkhibani Samna haijingpota cake pinaba cake inaba khudop pinaba khudop sinaba loinana luhongbada ka hena fijang khanduna arembada paisa changhanba amadi luhongba lana thoronggi sona punggi akoibada famliba miyamda ka hena senjau paiba kharana paisa ka hena thaduna mitau tambagi chatnabi khudaktagi tokadabani Masigumba ka hena arembada paisa changhanba mitau tamduna lamdam sida chatnabi amagumna chatnarakpana lamdam sigi lairaba nomagi suraga chajaba senthok leijadraba misam kayadi matam chana luhongba kinarakpana yumban lambi thengtharakpana angang pokpagi masing hantharakpagi maramsu ohelli masidagi kananabagi damak wamana luhongba haijingpot amadi maitegi mahausadagi chatnaduna lakpa phajakraba chatnabi luhongba haijingpot lana thoram kayada Pangthoknaba khongjang ngasi changsilakpani ngasidi wamana luhongbagi imungda cake pinaba cake inaba khudop sinaba phijang ka hena khanbada athingba thambagum phijang saliba amadi cake sariba isil inaw singdasu chap manana athingba si thamduna lakli marakasida phijang saliba masagi kanaba sendong kharagidama lamdam sigi awaba udaba makhai mitau tamduna advertisement tarokliba Mitau tamduna advertisement tarokliba singi mathakta mityeng changba hauragani masida lamdam sigi miyamna sogatpiyo amadi mateng pangbiyo haina wamagi maikaidagi thokpa cherol amana phongdorakli